rule of law se phasana enforce tawre haibe yai hujuma koi curfew lady internet thingi tampakta masi loinamak akoi gi state government gi magi sakti singje loinamak akoi gi tampak ki leireba district mari manga Imphal East, Imphal West, Bishnupur, Thawal, Kaching. Sidade phasana enforce tawre amanum da hairpa yai masi yamna kuidri tha ani mutangai ri pole na hairpa yai adubu mayam da madugi perception haitar perception is very important aduna praja gi perception da akoi gi karigumba mata akoi da government asina masigi chap chaba magi executive functions akoi gi inan constitution da piriba state ki powers hai power and functions hai masi fully exercise to honingi masi pura akoi the state government must assert its authority as per the provisions of the Indian Constitution. Akoi gi center tagi adu haire haibun tab. Magi chap chaba akoi gi state forces sing se masi magi keno sizinabam thopa masi sizinabam thoye na kal. For example, hoji amna akoi highly sensitive oiba area da akoi gi leiriba akoi gi state forces sing se masi deploy tawgadabani masi praja gi apam yam sensitive oiba mafam sing sida maram de akoi gi state government ama leirabanina laiba central forces sing sisu akoi gi state government da aid tawna na bakoi mating pangba lakpani adurgadi state government na magi full authority assert tawba matam da su akoi gi leiriba central gi security forces sing sisu madugi instruction gi matungina chatgadabani na madwai wai tu da akoi gi state government na madugi efficiency makoi effectiveness ase akoi ularningi haiba simasu thamjaningi aduga loina na akoi tampak tadi rule of law se phasana enforce tawre haibe yai hujuma koi curfew lady internet thingi tampak ta masi loina akoi gi state government gi magi sakti singje loina akoi gi tampak ki leireba district mari manga Imphal East, Imphal West, adigi akoi gi leiriba Bishnupur, Thawal, Kaching. Sidade phasana enforce tawre. Laiba question di chingda masi leirabra haiba question. Churachandpur da leirabra, Ukhrul da leirabra, Senapati da leirabra, masi gi enforcement se chap chana tawon biyo haiba. Maruina praja da akoi pena diribasi suspension of operation da leiraba. Madugi akoi gi kuki gi khulai paiba armed group sing ase. Masi makoi gi ground rules se masi phasana enforce tawgadabun makoi gi designated camp sing se masi da akoi hendo loidabun aduga loina na akoi gi su da yaudaba adumba akoi gi mayamna akoi gi singnariba akoi gi UKN oibe aduga atopa organization oibe su da yaudaba sing se kari gi damakta huji phoba crack down tawdribunu haibase. Why are they allowed to roam freely with sophisticated weapons? Sophisticated weapons pairaga freely roam tawraga makoina khut thaningba matamda innocent praja singda khut tharabra haibase masigi yam chawba wahang du neba leirise aduna masigi ngasai akoi gi ai yamba doctor loken da su haibi gi bodo akoina masigi confidence building ama akoina porksi haiba tarba Prajada leiriba trust deficit se masi leheloi haiba taragadi masugumba suda leiriba armed group sing makoi strictly enforce tawgadabani designated camps ta confine tahongadabani khulai paidana freely chalhalui dabani aduga loina na akoi gi suda yaudaba kangbu se masi karigi damakta no ba makoi gi matakta ngasi bawda akoi military crackdown tawdriba se tampak tadi loina mak tawgre ana chingda sumaina freely leirabra haibasgi achobo wahangjina praja singda madugi sentiment se masigi sauningba pendaba aduna neba nahangi akoigi tang tarit kida gelmon gil maya da leiba CRPF KM2 da mayam hochiluriba do madugi portusu akoi masigi praja gi sentiment si khangbam thoe madu khangna akoi state government na masigi akoi kenosi akoi lokhatpam thoi aduga loina na akoi gi masigi akoi gi amuka hanna aina repeat tawjarabada masigi akoi gi leiriba maruina hojiki tronglaubi yamna sensitive oiriba area sing se masida akoi state forces sing se masi
ꯑꯊꯨꯕ ꯃꯇꯝꯗ immediately ꯄ꯭ꯔꯖꯥꯒꯤ ꯃꯥꯒꯤ ꯁꯦꯐꯇꯤ ꯑꯦꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ensure ꯇꯧꯅꯅꯕꯒꯤꯗꯃꯛꯇ deployment ꯑꯩꯈꯣꯏ ꯑꯇꯩ sensitive areas ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯂꯣꯏꯅꯃꯛꯀꯤꯅꯤ ꯃꯅꯤꯄꯨꯔꯒꯤ area wherever ꯑꯩꯈꯣꯏ necessary ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯑꯩꯈꯣꯏ safety and security ensure ꯇꯧꯅꯅꯕ ꯑꯩꯈꯣꯏ state forces deployment ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤ ꯂꯩꯔꯤꯕ trust deficit ꯁꯦ ꯃꯁꯤ ꯂꯩꯍꯟꯗꯅꯕꯒꯤꯗꯃꯛꯇ any kind of investigation ꯃꯁꯤ ꯌꯥꯝ transparent ꯑꯣꯏꯅ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ responsibility accountability ꯑꯩꯈꯣꯏ fix ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯃꯌꯥꯝꯗꯒꯤ ꯀꯩꯅꯣ ꯇꯧꯁꯤ